अहानबदा मरोइबा पाउ पिजरी एडिक्शन फ्री मणिपुर कैंपेन ngasi राजबाबल द गवर्नर अजय कुमार बलाना हौदोखरे लाखलिबा फेब्रुआरी 10 दगी हौगदौरिबा 12 सुबा मणिपुर लेजिस्लेटिव एसेंबली की 3 सुबा सेक्शन असिगी प्रोविजनल कैलेंडर मणिपुर लेजिस्लेटिव एसेंबली की सेक्रेटरी के मैगजीन थोक्रे Security Force na state asigi mafam singda thiba humbagi thabak zathabada IED yauna khulai kya fagat khre amade state asigi ching amasung tampaki mafam singda thiba humbagi thabak zathabada aina thingkraba tongan tongan ba lalhauruki miyoi sing fagat pangam khre Mami TV na sandokjariba Manipuri pau mijeng tambiriba pumnamakpu SOPHIA HIJAM na khurumjari pau sandokna pijari Brahma Kumaris amadi Ministry of Social Justice and Empowerment aina anina khusamna duna sinba addiction free Manipur campaign Rajbabal da Governor Ajay Kumar Balana haudokhre Nasa Muk Bharat Avian gi makhada pangthokpa campaign gi manung channa school college sing yauna Manipur gi mafam kayada miyamna maru oina inkhalakliba naha singna mayai ka bajinjak tagi lapthokna leinabagi wakhal tahanabagi damak thoram asi pangthokpani thoram asi gi manungda awareness program mass mobilization amadi community outreach program su yawgadori campaign asi haudokladuna governor nahai yumlon naba lebak singge marakta India ki mari fataba yawba insurgency amadi terrorism amadi development gi lamda India na khudong sadaba kaya mayoknari phibam sing asi chapchana thenganaba India gi su pangal leijai adubu miyam maru oina naha singna drug ta laisu ba hengalakpagi khudong sadaba asidi terrorism thengnabada security thajilaga thengnabagum tawbadi yaroi khunai asida leiminari ba pubnamak lengak amadi NGO sing punna honaminaduna drug amadi mayai kaba potlamda laichuba ase ngakthokpa tangai fade haiki governor makhata na phongdokhibada India gi border state oiriba Manipur amadi Punjab kumbada drug lalonba amadi mayai kaba chinjakta laichubagi sang hengalakli masina maram oiraga afaba tangkhalakadaba tungi yumbi kaya manghanbagi machak oiri Thabak phangdaba amadi shupam nopam leitabagi awaba mayoknare haiduna naha kayana drug talai churakpa asi thengnanaba honabada khunai asina amadi mama mapa oinba singisu asobo thodang lei maram asina lengak amadi NGO amasung miyam putna chaminaduna addiction free Manipur campaign asi mangphawna hanba changi Nasa Muk Bharat Avian da Brahma Kumari Singna lauriba thodang busu governor na thagatki Ngarangi Thoram aduda Brahma Kumaris ki medical wing ki secretary Dr. Branal Silan Saha neurosurgeonist Dr. Swapal Gupta Imam Manipur State Branch ki President Dr. R.K. Renin amasung Brahma Kumaris Manipur ki incharge B.K. Nilimasu sarugyakhi Lagliba February 10 dagi haugadoriba 12 suba Manipur Legislative Assembly ki 3 suba section asigi provisional calendar ngasi Manipur Legislative Assembly ki secretary ke magazine na thokre ngasi thokhiba calendar asigi matung inna lagliba February 13 da section loishingani Islamic secretary ki serol asina haribadi section asigi Ahoba numit February 10 da Manipur ki Governor Ajay Kumar Balana Assembly da mahaki warol piraduna section asi haudokani hairi section asi February 10 gi ayuk pung 11 tabada haudokani hairi State asigi ching amasong tampaki mafam singda area domination amadi thiba humbagi thabak leptan chathari Bishnupur district ki
Fugak Chau Ikai PS ki manung chana leiba Fugak Chau mamang laikai Khuga Turel Torban gi manak nakpa area singda security force na thiba humba gi thabak chathabada IED yauna yamlaba khulai kya fagat pangam kre hairi phagalaba khulai sing adudi maru manga yauba magazine ga loinana AK-47 rifle ama 2-inch mortar ama magazine yaudaba SMG carbine ani magazine ga loinana 9mm pistol ani detonator yaudaba HE hand grenade ahum IED explosive ani explosive gelatin stick kun amadi 9mm gi kapa yariba marumangani hairi amaromda security force na Imphal East ki Thawal Dam PS ki manung chana leiba Moirangpuren khunauda Thiba humbagi thabak chathabada KG Mari Muglumba IED ama KG Ani Muglumba IED ama amadi chaurakna meter kuntra manga mukchangba Cortex phangba ngamkhre hairi nakal amaromda Technopol district ki Technopol PS ki manung chana leiba Duthang Laising track ki mafam singda thiba humbagi thabak chathabada AK-47 ama .303 rifle countryman ama 12 bore rifle countryman ama 12 bore rifle cartridge Marifu 9mm gi kapa yariba maru taruk 7.62 mm gi kapa yariba maru nimpu amade 7.65 mm gi kapa yariba maru ahom phagat pangam ki hairi State asigi ching amasong tampaki mafam singda thiba humbagi thabak chathabada aina thingkraba tongan tongamba lalharuk ki miyoi sing phagat pangam khrei Imphal West district ki manung chanbada lairiba khuyathong dagi miyoi ama khulaiga konana police na phagat kre hairi police na faraba miyoi adugi maming telhaiba ningomba Elias Ken chahi kuntramathoi kawi miyoi asidagi magazine amade maru mari yauba 9mm pistol ama mobile phone ama Aadhaar card amaga loinana 4-wheeler gari ama Phangbangam Kre Hairi District Asima ki Singzamai Police Station ki manung chana laiba Singzamai Thoksom Laikai dagi Police na aina tingkraba lalhaurup KCP MC gi active cadre ama phagat pangam kre hairi Pharaba miyoi adudi Khangemam Bipin Singh chahi yankai kawi miyoi adu senkhai thungkhai tawbada chenabani hairi miyoi asidagi 2-wheeler gari ama mobile phone amaga loinana 4-wheeler gari ama phagat pa ngam kre hairi Amaromda Manipur Police na Imphal East District ki Hangang Police Station ki manung chana laiba Mantrifukhi Thakur Bali dagi aina thingkraba lalhaurup KCP City Maitai gi active members manga khulaiga konana fagat kre hairi Police ki pau amagi matung inna faraba miyoi sing adudi Laisram Bulu Singh chahi kuntaruk RK Nelson chahi taramapan Lairan Lakpam Choiba Singh chahi kuntaret Kanguzam Jeba Singh chahi kunipan amadi Boyamayum Zabir Khan chahi taramapan kawi hairi Makhoidagi maru taramathoi yauba 9mm pistol ama 36 size E hand grenade ani mobile phones ahum sling bag ama sell oina lupa lising mangaga chatred amadi 4-wheeler gari ama phagat pangam kre hairi Nakal amaromda Kaksing Thawal amadi Imphal West District ki area dagi miyam dagi senkhai thungkhai tawbada chenabani haiba aina thingkraba lalhaurup UPPK gi active cadre ama Kaksing District ki Kaksing Police Station gi manung chana laiba Irengban Hawai Road dagi police na phagat pangam kre hairi Police na faraba miyoi adugi maming Phairoizam Thoiba Singh Elai Salamba chahi kulhumdoi kawi hairi miyoi asidagi mobile phone ama 4-wheeler ama wallet ama Aadhaar card PAN card amade voter ID card amamam phangbangam ki hairi amade district asimaki Hianglam Police Station gi manung chana laiba Wabagai Bazar dagi police na Kaksing Thawal amade Imphal West District ki area dagi senkhai thungkhai tawbada chenabani haiba aina thingkraba lalhulup KYKN gi active cadre ama phagat pangam kre hairi Police ki pau amagi matung inna faraba miyoi adugi maming Mayengbam Joy Chandra Singh Elias Boinau chahi kunmari miyoi asidagi mobile phone aniga loinana 4-wheeler gari ama phagat pangam kre hairi
Council of Higher Secondary Education Manipur na lauba examination lising ani kun mangagi class 11 amadi class 12 ki lakleba February tara taretagi March kun taruk pawa pangthokadaba examination asigi prohibitory order ama district magistrate Bishnupur na konba area singda lairiba school singi oiba thokre hairiba examination asigi manungda pamdaba thodok anti social elements oiba sing thoktuna bakhangan kre exam center gi manung amadi akoi मीटर चामगी चांगदा मी चथोक चसिन तौबा अमदे सोकपा याबा खुसु खुलाइसिंग एरिया असिदा अथिंगबा थमले हाइना ऑर्डर असिना हाइरे अथिंगबा असि लागलिबा फेब्रुवारी तरा लिसिंग अनि कुन मंगागी अहिंग नोंयाइदगी एग्जामिनेशन असिना लोइजबा फावबा चनगनी हाइना बिष्णुपुर डिस्ट्रिक्ट की डिस्ट्रिक्ट मैजिस्ट्रेट लौरेंबम ब्रिकमना थादोरकपा चेरोल अमना खंगलकली क्लास 11 की एग्जामिनेशन सेंटर सिंग अदुदी विठेल इंग्लिश स्कूल नंबोल चिंगमांग Nambol Higher Secondary School, Nambol Special Regular English School, Nambol UNACO School, Excellence in Education, Chanura Bazar, Nambol Oinam Government Higher Secondary School, Nambol The Comprehensive School, Oinam, Bishnupur Higher Secondary School, Bishnupur, Ningthokhong Higher Secondary School, Ningthokhong ni, Amadi, Higher Secondary Examination, Class 12 Kina, UNACO School, Chanura Bazar, Utlo Special Regular English School, Nambol Higher Secondary School, Nambol Oinam Government High School, Oinam Bishnupur Higher Secondary School, Bishnupur, Diligent Public School, Moirang Lamkhai, Moirang Multi Higher Secondary School, Moirang Saint Xavier School, Moirang Loyalam Public School, Moirang Kuno, Thanga Higher Secondary School, Thanga, Gumbi College, Gumbi, Sanatombi Oriented English School, Gumbi, Wangu Higher Secondary School, Wangu, Ningthokhong Higher Secondary School, Ningthokhong, Moirang Multi Higher Secondary School, Moirang, Loyaram Public School, Moirang Kuno, Thanga, BK Gondal Academy, Gumbi College, Gumbi Amadi, Sanatombi Oriented English School, Gumbi ni Haina Selor Asina Makatarakli. Koireng na lusingba UNLF ki MPA Captain Chirom Cha Elias Dobindo amasung KYKL ki achangba miyamgi yaolan mi MYL Morangthem Sunil Elias Athobana Lekidabada Revolutionary People's Front RPF ki maikaidagi yawon gi ikai kumnaba utuna awaba phongdorakli ing kumza lisinganiga kunmanga January 18 inthokaba numita Indian Army gi Special Force singna sillaga landarakpa lanfam amada koireng na lusingba UNLF ki Central Cadre ama oina party ki thodang chawna lauramba MPA Captain Chirom Cha Elias Robindro amasung KYKL gi achangba miyamgi yaolan mi MYL Morangthem Sunil Athauba ima lebaki damak thawaina pontha pikre athauba anina ninghanaba leitana manipurgi ningtam lanthengda thawai katkiba asibu yaolgi ikai khumnaba utuna RPF na awaba phongdorakli loinana leikidraba athauba asigi imung manung sagai natai marup mapang singgi awabadasu RPF amasung masigi lanmi PLN na sarugyajari Laikidraba athauba anigi thawaina Manipur imagi tampakta ingna singna pothaduna leiba oirasanu haina zerol asina makatarakli Manipur gi ching amasung tampaki mafam singda security force na area domination amadi thiba humbagi thabak leptana jathari Manipur Police Control Room na Thadorappa Charol amage matung inna National Highway 2 Imphal Dimapur lambi amade Highway 37 Imphal Jiribam lambi da lamdam asigi tangai fadana nongmada changdaba yadraba pochai puduna lakpa gari chaniga humputara nithoi amade chaniga chupna ani hariba lambi asida apanba yaudana pushilakre
Makha tana potsai pusilakpada khudong thiba thoktanabagidamag jingnaningai oiba mafamsingda security force na akan section tharang lakhatki Manipur district pumnamakta pamdaba thodok thoktanabagidamag jing amasung tamda puna checkpoint chamaga sumna tara hangduna asat awok sing check tawduna wahang pahong chathaki miyoi amata mifami pundi yaukhide hairi Kumantem Manglemna Iba Lyric, Apply Cryptography, Theory and Practice, National Publisher Oiriba, Prentice Hall of India, New Delhi na publish Torakpada, Lamding Educated Welfare Association, Liwa, Lamding Thobal District na Lyric Asibu, Ibiriba Professor Dr. Kumantem Manglem Singbu, Tagat Pagaloina na, Nungaiba Fongdorakli. Lyric Asi BTEC ki syllabus Oiri, Lyric Asina India ki Satra Kayada, Anobo Mangan Piragani, Dr. K.S. Manglem Singh, Housing National Institute of Technology, NIT Manipur da Department of Computer Science and Engineering ki Professor Oiduna Lady, Mahak BTEC, MTech, MS and PhD Dayalbag Educational Institute Agla, Delhi College of Engineering, Delhi Technology University, BITS Pilani, Amadi, IIT Guwahati da Loiraki, Mahak Cryptography Digital Watermarking Image, Video Processing Lamda Chahi Kuntra Marigi Experience Lairaba Ojani, Professor Dr. K.S. Manglem Singh, Khangabok Kendragi, Manung Chana Laiba, Lamding Kumatem Lekai Dagini, Laiwai Kraba K.S. Kauba Singh Amadi, K.S. Bidu Mukhi Devi Anigi, Naitong Pokpa Machanupani Hairi. Hauzik asid awan tha lakpa amasong ising tanglakpaga loinana maihau langpok yamna thokpa matam amasu oibana Fair Service Department Government of Manipur ge maikaidagi masigumba thodok sing asidagi ngakthoknaba wafam kaya phongdorakli Manipur Fair Service Imphal gi Director L Nabachandrana thadorakpa cherol amada hauzik asid awan tha gi matam yorakpaga loinana mairik amasong maihaurakpa yaba polam singdagi yariba makhai section biyo nungsagi maisa gumba phangba maphamda maikhet Thabigano, Pamung Piangkok, Michael Amade, Pardana Singbagi Manakta, Kendall Amasong, Thangwaina Singba Thabigano, Surup Berry Matek, Langtok Tringaida Hana Fazana Mutat Bio, Yangsin Bayaldana Maita Hobigano, Yum da Ising Marangkaina Tambiyo, Yum Amadi Dukal na Chingba Mapam Amatada Petrol Amade, Kerosene Thau Sang, Hena Thangano, Gas Cylinder Chap Jung na Tambiyo, Gas Stop Amasong Cylinder Regulator Dagi Wang na Tabiyo, Chingda Amasung Ahangwa Mafamda Picnic Chalaga May Mutat Lamba Kaubigano, Electrica Ka Hena Sizinagano, Yumda Dagi Toglam Daida May Mutat Bakaubigano, Amasung May Hek Taglakpaga Fair Service ta Kwaidagi Tuba Moongda Pau Pibiyu Haina Chirul Asina Makatarakli. Porompat PS के मनुंग चैनल लैबा नोंगमैबम पुराना राजबरी की लैंड नंबर 1 दा लैबा एग्रीकल्चर लोशन के मखादा लैरिबा कदागी एजुकेटिव इंजीनियर नोंथोंबम मुनिंद्रो चाही 58 अपोकपा एन श्यामोगी युमदा बॉम आईडी अमा सखंगदब सिंगना थमलमले हाइरी Thaudok asing ngarang ayuk pung tare tarakpa aduwaida imungi miyoi singna get hangdokluba matamda amuba masugi polythene khau amada fit tawraga thamlambani hairi Thaudok asi pau hek phangbaga police ki bomb expert chingna laktuna yengsilaba matung ayuk pung 9:93 rom tarakpa aduwaida defuse tawraga lokthokre hairi Ningthaukhong kha khunokda leiba Hindustan Petroleum gi nauna hangba pam JN gas station PWD and Yas ki Honorable Minister Govindas Konthojamna hongnabi madung inna sangavagi rival kakhibaga loinana pam asina miyamgi seba tawba hokre
Ngarang sangkabagi thoram aduda Laurebam Brikam IAS Deputy Commissioner Bishnupur District amasung KSH Ravi Kumar IPS Superintendent of Police Bishnupur shu charugyake. Palestinian presidency na Israelbu West Bank ethnic cleansing tawbagi maral sikre. Palestinian President Mahmoud Abbas ke office na ningthokaba numita Israel gi military na hauzik occupy West Bank da chathariba operation sing ase ethnic cleansing ni haina yaningdaba fongdokre amasung khut thingjinnaba United States da taksinkre hairi. Statement amada spokesman Nabil Abu Rudan na haiki Occupation authorities singna citizens sing tanthokpa amasung ethnic cleansing da mitjeng thamba makhoigi plan sing thabakta onthoknaba West Bank da makhoigi Palestine miyam da chathaba makhoigi lan pakthok sakthokpa presidency na yaningdaba phongdorakli hairi. Ronaldo na Manipur gi Delhi da silver ama hapsinkhre. Manipur gi cyclist Laitonjam Ronaldo na meter chani gi men's sprint event da silver medal ama lawba ngamduna games ki nipan chanba medal teli hapsinduna medal masing kundaruk suhankhre. Ngasi phawbada Manipur na gold medal 13 silver medal 10 amasung bronze medal 5 punna medal kundaruk phangduna mari suba mafamda lairi. Cycling masana asida cyclist tarukna Manipur ge mahut senduna charuk yabada Ronaldo na meter journey gi men's sprint event ta minute 10 second chatrek ka kuni panda pantung pham yauduna silver medal phangba ngamki loinana Andaman Nicobar gi cyclist David Bengham na minute 10 second chatruka marfutara mathoida pantung pham yauduna gold medal amasung isona minute 10 second chani panga kuntarukta lamthung pham yauraga bronze medal phangki. Archery masana da RGICS ground Deradan da pangthokliba masana asida Manipur ge nupi archery singna team 13 da Chhattisgarhbu manga amada maithiba piramlaga gold medal match kidamak sem sakre. Manipur ge mahut siliba nupi archery sing adode El Lozina M Baby Milelina Thoksom amasung Ice Rosinani football man nupagi mga sisana kiba aroiba league match da Manipur na Delhibu goal ani sino da maitiba piki adubu semi final changba yabagi tanja fangkidabaga loinana competition asidagi mapan tholakre. Dingsing bayabadi Manipur gi football team su hana lehaurabani. Rowing game masana asida team 11 da represent tawtuna sanaribi rower o Bharti Hais Malem Yaima T Ice Priya amasung Hais Tendon Thoina Women's Karupal School team event ki final round changbang angkivaga loinana hayeng kem tawragani. Boxing masana da nupa boxer ani amasung nupi boxer ahom quarter final changbang angkre. Ngasi sana kiba women KZ 54 round ki pre-final match ta Sagol Sem Bijetana Ladakh boxer Nirjaya Angmobu ani super round da maitiba peki. KZ humpugi atopa pre-final quarter match amada TS Kunjarani na mahaki opponent laktabadagi walk over lauduna quarter final changki. Boxer Sobija Zona Uttar Pradesh ki Aprajitabu point manga sinoda thoiduna quarter final changki. Loinana nupagi quarter final changkraba ani adudi KZ humpu humdoi dasmik manga gida Lanishan amasung KZ yangkai mathoigi kanglupta chinglembani. Aroibada maroiba pau amuk hana pijari. Addiction Free Manipur campaign ngasi Ras Babal the Governor Ajay Kumar Balana hudokre.
ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3 ꯁꯨꯕ ꯁꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯕꯤꯖꯅꯦꯜ ꯀꯦꯂꯦꯟꯗꯔ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦꯝ ꯃꯦꯒꯥꯖꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ IED ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯥꯜꯍꯧꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ꯃꯃꯤ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ꯫